ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯋꯥꯔꯗꯁꯀꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁ ꯇꯧꯁꯤ ꯇꯦꯛꯅꯤꯀꯦꯜ ꯋꯥꯔꯗ ꯑꯗꯨꯗꯤ ꯂꯤꯗꯤꯡ ꯀ꯭ꯋꯦꯁꯟ ꯁꯣ ꯋꯥꯠ ꯏꯁ ꯑ ꯂꯤꯗꯤꯡ ꯀ꯭ꯋꯦꯁꯟ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯧꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯟꯒꯅꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯃꯗ ꯍꯪꯉꯦꯕ ꯁꯨꯃꯥꯏꯅ ꯑꯕꯨꯡꯉꯣ ꯅꯪ ꯃꯃꯥꯡ ꯊꯥꯒꯤ ꯗꯦꯠ 10ꯗ ꯑꯌꯨꯛꯇꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯗꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯍꯪꯉꯦꯕ ꯑꯉꯥꯡꯁꯤ ꯈꯪꯗ꯭ꯔꯦꯕ ꯃꯃꯥꯡꯒꯤ ꯗꯦꯠ 10ꯗ ꯃꯥꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯁꯦ ꯃꯥꯁꯦ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯁꯨꯝ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯦꯕ ꯑꯕꯨꯡꯉꯣ ꯅꯪ ꯃꯃꯥꯡꯒꯤ ꯊꯥꯒꯤ ꯗꯦꯠ 10ꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯅꯪꯒꯤ ꯅꯪꯒꯟꯗ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯛꯑꯣ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯣꯏꯁꯟꯗꯨꯗ ꯑꯗꯨꯝ ꯍꯤꯟ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯟꯁꯔꯁꯦ ꯔꯤꯚꯤꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟꯗꯨꯗ ꯀꯣꯏꯁꯟ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯍꯪꯕ ꯑꯗꯣ ꯑꯟꯁꯔꯁꯦ ꯄꯤꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟ ꯈꯨꯍꯪꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯤꯗꯤꯡ ꯀꯣꯏꯁꯟ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯗꯤ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟ ꯑꯁꯤ I hope you enjoyed the video. Thanks. Bye.